ꯉꯁꯤꯁꯤ ꯏꯃꯥꯁꯤ ꯁꯤꯇꯜꯗꯨ ꯐꯖꯅꯃꯛꯀꯤ ꯁꯦꯝꯊꯔꯤ. ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃ ꯁꯦꯠ, ꯋꯥꯡꯈꯩ ꯐꯤꯖꯟ ꯍꯛꯄ ꯂꯝꯊꯥꯡ ꯈꯨꯂꯛ ꯆꯦꯟꯕ ꯐꯤ ꯑꯉꯧꯕ ꯑꯃ ꯏꯟ, ꯁꯥꯡꯈ꯭ꯔꯕ ꯁꯝꯗꯨ ꯁꯝꯕꯨꯜ ꯆꯥꯎꯅ ꯄꯨꯟꯁꯤꯜꯂꯤ. ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯞꯄꯗꯁꯨ ꯄꯣꯝꯁꯠꯅꯕꯤ ꯒꯨꯂꯥꯞ ꯑꯃꯁꯨ ꯆꯤꯟꯁꯤꯜꯂꯤ. ꯂꯥꯏꯕꯛꯇ ꯁꯥꯡꯅ ꯄꯤꯛꯇꯛ ꯊꯤꯜꯂꯤꯕ ꯒꯣꯄꯤ ꯆꯟꯗꯟ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯊꯤꯅ ꯐꯖꯔꯤ. ꯃꯤꯡꯁꯦꯜ ꯌꯦꯡꯅ ꯌꯦꯡꯅ ꯃꯆꯤꯟꯗ ꯁꯦꯡꯐꯥꯠꯇꯕ ꯁꯨꯔꯗ ꯏꯁꯩ ꯑꯃꯁꯨ ꯉꯪꯂꯤ. ꯅꯣꯀꯨꯜꯆꯥꯟꯁꯨ ꯐꯩꯖꯣꯝ ꯉꯧꯔꯣꯛ ꯉꯧꯕ ꯑꯃ ꯁꯦꯠꯂꯗꯨꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯗꯨꯅ ꯃꯥꯒꯤ ꯁꯤꯖꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯤꯖ ꯀꯩꯗꯧꯔꯦ ꯅꯪꯗꯦ? ꯆꯟꯗꯣꯜ ꯆꯋꯥꯋꯣ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯤꯗ. ꯁꯤꯇꯜ ꯅꯣꯛꯂꯗꯨꯅ, ꯃꯣꯏꯁꯝꯀ꯭ꯌꯥ, ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯕꯁꯦ ꯃꯔꯨꯅꯤ. ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯚꯛꯇꯤꯗ ꯂꯨꯞꯆꯕꯅ ꯅꯥꯏꯗꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯦ. ꯉꯁꯤꯁꯦ ꯀꯩꯅꯥ ꯈꯨꯔꯨꯝꯕ ꯆꯠꯇꯧꯔꯤꯕꯁꯦ ꯅꯅꯥꯏꯗꯤ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯅꯣꯀꯨꯜꯆꯥꯟ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯐꯖꯈ꯭ꯔꯦ. ꯑꯩꯒꯤ ꯁꯤꯖ ꯑꯅꯤꯃꯛ, ꯅꯆꯦꯝꯁꯤ ꯂꯩꯁꯤ ꯂꯦꯝꯕꯤꯁꯨ ꯅꯪꯁꯨ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ. ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯑꯕꯣꯛꯁꯤꯅ ꯃꯈꯨꯠꯅ ꯊꯤꯔꯝꯕ ꯉꯥꯛꯇ ꯑꯣꯏꯕꯒꯤꯅꯤ. ꯁꯤꯇꯜ ꯇꯞꯅ ꯍꯥꯏꯔꯛꯏ. ꯍꯣꯏꯅꯦ ꯃꯣꯏꯁꯝꯈ꯭ꯌꯥ, ꯑꯩꯒꯤ ꯑꯕꯣꯛꯇꯣ ꯅꯤꯡꯁꯤꯡꯉꯤꯗ. ꯃꯇꯝ ꯑꯃꯗ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯑꯩꯈꯣꯏ ꯏꯙꯧꯗꯣ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯍꯟꯖꯕ ꯑꯣꯏꯔꯝꯃꯤ. ꯑꯩꯅ ꯈꯪꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯙꯧꯗꯣ ꯁꯣꯜꯂꯤ, ꯀꯣꯅꯨꯡ ꯀꯥꯕꯁꯨ ꯉꯝꯂꯝꯗ꯭ꯔꯤ. ꯑꯩꯈꯣꯏ ꯏꯙꯧꯒ ꯁꯝꯈ꯭ꯌꯥ ꯍꯣꯏꯒꯤ ꯑꯩꯒ ꯑꯕꯣꯛꯀ ꯍꯥꯏꯅꯗꯨꯅ ꯑꯩꯕꯨ ꯁꯝꯈ꯭ꯌꯥꯗ ꯀꯠꯄꯤꯔꯛꯄꯅꯤ. ꯅꯨꯡꯁꯤꯗ ꯏꯙꯧꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯃꯣꯏꯁꯝꯈ꯭ꯌꯥ, ꯑꯩꯈꯣꯏ ꯏꯙꯧꯗꯣ ꯂꯩꯇꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯄꯨꯔꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯏ. ꯏꯅꯤꯡꯊꯧꯁꯨ ꯂꯥꯛꯄꯤꯈꯤ. ꯅꯣꯀꯨꯜꯆꯥꯟ ꯅꯣꯛꯂꯗꯨꯅ, ꯍꯧꯖꯤꯛꯇꯕꯨ ꯂꯥꯛꯅꯔꯕꯅꯤ. ꯑꯩꯗꯤ ꯏꯊꯟꯇ ꯌꯥꯎꯕꯅꯤನ ꯁꯅꯥ ꯀꯣꯅꯨꯡꯗ ꯌꯥꯝꯕꯨꯡ ꯍꯣꯏ ꯏꯆꯦꯝꯁꯤ ꯍꯣꯏ ꯃꯔꯛꯇ ꯆꯥꯎꯔꯛꯏ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯈꯨꯔꯥ ꯁꯤꯡꯊꯣꯛꯄꯅꯤ. ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯧ ꯅꯛꯅ ꯂꯩꯔꯝꯕ ꯅꯤꯡꯊꯦꯝꯆꯥ ꯁꯥꯒꯩꯅꯤ ꯑꯩꯈꯣꯏꯗꯤ. ꯆꯍꯤꯒꯤ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯀꯥꯡ ꯆꯤꯡꯕꯅꯆꯤꯡꯕꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯐꯝꯐꯝ ꯇꯣꯉꯥꯟꯅ ꯄꯤꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯦ ꯑꯍꯣꯡꯕꯅ ꯄꯨꯝꯅꯃꯛ ꯂꯥꯞꯅꯔꯦ. ꯁꯤꯇꯜ ꯇꯞꯅ ꯍꯥꯏꯔꯛꯏ. ꯃꯣꯏꯁꯝꯈ꯭ꯌꯥ, ꯀꯩꯅꯥꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗ ꯗꯔꯁꯟ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯀꯅꯥꯒ ꯆꯠꯀꯅꯤ? ꯃꯣꯏꯁꯝꯈ꯭ꯌꯥꯗꯤ ꯕꯤꯄꯤ ꯈꯔꯁꯨ ꯋꯥꯡꯕꯅꯤ, ꯒꯥꯔꯤꯗ ꯊꯧꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ. ꯅꯣꯀꯨꯜꯆꯥꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯦꯔꯥ ꯁꯤꯖ, ꯑꯣꯟꯊꯣꯛꯄꯅꯤꯗ. ꯅꯪꯅ ꯇꯞꯇꯥꯏ ꯀꯦꯔꯒ ꯗ꯭ꯔꯥꯏꯚꯔꯅꯒ ꯊꯧꯔꯒ ꯃꯃꯥꯡꯗ ꯇꯣꯡꯈ꯭ꯔꯒ ꯑꯩꯅ ꯃꯅꯤꯡꯗꯒ ꯇꯣꯡꯂꯒ ꯅꯪ ꯌꯦꯡꯕꯒ ꯉꯝꯂꯣꯏꯗ. ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯊꯧꯔꯒꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ. ꯁꯤꯇꯜ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯁ ꯁꯝꯈ꯭ꯌꯥ, ꯁꯣꯏꯔꯒ ꯏꯍꯦ ꯍꯥꯏꯅꯕ ꯊꯕꯛ ꯇꯧꯔꯒꯨꯝꯁꯦ. ꯅꯍꯥꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯊꯥꯗꯣꯛꯄꯤꯔꯣ. ꯍꯌꯦꯡꯇ ꯉꯥꯏꯔꯤ. ꯅꯆꯥ ꯁꯅꯥ ꯁꯤꯟꯊꯣꯏꯕ ꯅꯨꯄꯤ ꯊꯤꯔꯛꯂꯅꯤ. ꯃꯤꯅ ꯅꯣꯛꯅꯅꯤꯀꯣ. ꯅꯣꯀꯨꯜꯆꯥꯟ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯗꯨ ꯍꯥꯏꯔꯒ ꯁꯤꯖ, ꯑꯩꯒꯤ ꯏꯇꯥꯎ ꯅꯣꯡꯗ꯭ꯔꯦꯝꯕꯗꯣ ꯃꯇꯥꯎ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯂꯝꯂꯅꯤꯀꯣ. ꯏꯁꯥꯒꯤ ꯏꯔꯥꯜ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯨꯕ ꯉꯝꯗ꯭ꯔꯦ. ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯌꯥꯏꯔꯤꯃꯅ ꯂꯥꯜꯂꯤꯕ ꯑꯗꯨꯁꯨ ꯈꯪꯂꯤꯕꯅꯤ. ꯁꯤꯇꯜ ꯇꯞꯅ ꯍꯥꯏꯔꯛꯏ. ꯍꯣꯏꯁꯦ ꯃꯣꯏꯁꯝꯈ꯭ꯌꯥ, ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯅꯨ. ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯂꯁꯤ. ꯅꯣꯡꯃ ꯐꯖꯅ ꯑꯩꯒ ꯄꯨꯟꯅ ꯁꯝꯈ꯭ꯌꯥꯒ ꯆꯠꯂꯒ ꯋꯥꯔꯤꯗꯣ ꯁꯥꯔꯨꯔꯁꯤ. ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯁꯤ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯇꯟꯖꯥꯗꯨ ꯌꯥꯏꯔꯤꯃꯗꯨ ꯊꯣꯔꯛꯏ. ꯌꯥꯏꯔꯤꯃ ꯃꯃꯥꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯁꯦ, ꯄꯥꯕꯨꯡ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯌꯥꯝ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤꯕꯁꯤꯕꯣ? ꯁꯤꯇꯜꯅ ꯅꯣꯛꯂꯗꯨꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ. ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ. ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒ ꯀꯩꯅꯥꯗ ꯒꯣꯕꯤꯟꯗ ꯈꯨꯔꯨꯝꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯗ. ꯌꯥꯏꯔꯤꯃ ꯃꯃꯥꯒꯤ ꯐꯤꯖꯣꯜꯗ ꯎꯕꯗ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯏꯃꯥꯁꯤꯅ ꯃꯌꯦꯛ ꯅꯥꯏꯕ ꯁꯦꯠꯂꯤꯗꯨꯅ ꯀꯔꯤꯒꯤ? ꯁꯤꯇꯜ ꯅꯣꯛꯂꯗꯨꯅ, ꯐꯤꯖꯣꯜꯒꯤ ꯋꯥꯕꯨ ꯀꯩꯗꯧꯒꯦ? ꯑꯩ ꯊꯕꯛ ꯑꯃꯁꯨ ꯂꯩꯕꯩꯅꯤ. ꯑꯗꯨꯗ ꯊꯕꯛꯇꯣ ꯄꯨꯡꯉꯧ ꯐꯅꯦꯛ ꯁꯦꯠꯂꯒ ꯆꯪꯂꯨꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯅ ꯑꯗꯨꯝ ꯁꯦꯠꯂꯕꯅꯤ. ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ. ꯐꯤꯖꯣꯜꯅ ꯂꯦꯞꯄ ꯌꯥꯄꯣꯟꯇꯦ. ꯃꯔꯨꯗꯤ ꯊꯃꯣꯏ ꯁꯤꯡꯖꯕꯗꯨꯅꯤ. ꯅꯣꯀꯨꯜꯆꯥꯟ ꯇꯞꯅ ꯍꯥꯏꯔꯛꯏ. ꯍꯩ ꯁꯤꯖ, ꯊꯦꯡꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯆꯠꯅꯕ ꯇꯧꯁꯤ. ꯃꯇꯝꯗꯤ ꯐꯥꯔꯨꯕ ꯌꯥꯕ ꯅꯠꯇꯦ. ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦ. ꯌꯥꯏꯔꯤꯃ ꯁꯠ ꯍꯥꯏꯔꯛꯏ. ꯑꯗꯨ ꯄꯥꯕꯨꯡ, ꯀꯅꯥꯅ ꯒꯥꯔꯤ ꯊꯧꯕꯤꯅꯦ? ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯅꯤ. ꯊꯦꯡꯗꯧ ꯃꯥꯜꯂꯤ. ꯑꯍꯦꯟꯊꯣꯏꯕꯅ ꯃꯍꯥꯛꯄꯨ ꯂꯧꯈꯠꯄ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤꯕꯅꯤ. ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯣ,
ꯑꯍꯦꯟꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨ ꯃꯥꯒ ꯆꯠꯃꯤꯟꯅꯔꯣ ꯑꯩꯅ ꯑꯩ ꯒꯥꯔꯤꯗ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ ꯅꯣꯀꯨꯜꯆꯥꯟ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯕꯨꯡꯉꯣ ꯑꯍꯦꯟ ꯀꯧꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯌꯥꯏꯔꯤꯃꯥ ꯅꯪ ꯅꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯔꯥ ꯌꯥꯏꯔꯤꯃꯥ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯁꯨꯝ ꯁ꯭ꯀꯨꯜꯒꯤ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯍꯦꯟ ꯌꯥꯎꯔꯒ ꯁꯥꯟꯅꯒꯦ ꯇꯧꯅꯤ ꯃꯥꯅ ꯈꯔ ꯁꯤꯜ ꯂꯥꯡꯕꯗ ꯍꯩꯁꯤꯡꯉꯤ ꯃꯥꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯃꯨꯛ ꯈꯟꯅꯔꯨꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯏ ꯄꯥꯕꯨꯡ ꯅꯣꯀꯨꯜꯆꯥꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯍꯦꯛ ꯆꯠꯂꯒꯦ ꯑꯗꯣ ꯃꯤꯇꯤꯡꯅ ꯀꯝꯗꯧꯗꯧꯔꯤꯕ ꯌꯥꯏꯔꯤꯃꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯁꯨ ꯌꯥꯔꯦ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥꯁꯤ ꯍꯣꯏ ꯐꯖꯅ ꯆꯠꯊꯣꯛꯄꯤꯔꯣ ꯆꯦꯛꯁꯤꯟꯕꯤꯌꯣ ꯆꯠꯊꯣꯛꯄꯗ ꯏꯃꯥꯁꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯩꯔꯛꯇꯨ ꯑꯍꯦꯟꯗꯨ ꯌꯧꯔꯛꯂꯦ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯈꯔ ꯈꯖꯤꯛꯇꯤ ꯍꯣꯡꯂꯦ ꯃꯌꯥꯝꯕꯅ ꯏꯟꯁꯤꯟꯕ ꯋꯥꯗꯨ ꯈꯛꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯥꯒꯤ ꯏ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯖꯥꯠꯅꯤ ꯀꯩꯅ ꯀꯩ ꯄꯣꯛꯄ ꯇꯣꯛꯄꯥꯅ ꯇꯣꯛꯄꯥ ꯄꯣꯛꯄ ꯇꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯃꯥꯡꯍꯜꯂꯨ ꯍꯥꯏꯕ ꯔꯣꯕꯔꯠꯀꯤ ꯌꯥꯊꯪꯅꯤ ꯑꯍꯦꯟꯒꯤ ꯀꯣꯛꯊꯛꯇ ꯅꯜꯂꯤꯕ ꯑꯍꯦꯟ ꯀꯥꯔꯗꯨ ꯒꯦꯠꯇ ꯈꯥꯝꯂꯒ ꯃꯪꯒꯣꯜ ꯇꯝꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯌꯥꯏꯔꯤꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯑꯩ ꯌꯧꯖꯔꯛꯂꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯌꯥꯏꯔꯤꯃꯥ ꯐꯠ ꯍꯥꯏꯔꯛꯏ ꯑꯍꯦꯟ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒꯁꯦ ꯀꯩꯅꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯦ ꯆꯠꯃꯤꯟꯅꯔꯣ ꯑꯗꯨꯒ ꯀꯨꯏꯔꯣꯏꯗꯕ ꯊꯕꯛꯅꯤꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯑꯍꯦꯟ ꯊꯣꯏꯕ ꯉꯥꯏꯍꯥꯛꯇꯪ ꯃꯇꯤꯟ ꯌꯣꯠꯊꯗꯨꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯅꯤ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯑꯍꯦꯟ ꯊꯣꯏꯕꯅ ꯅꯣꯀꯨꯜꯆꯥꯟ ꯑꯃꯗꯤ ꯁꯤꯖ ꯁꯤꯇꯜꯕꯨ ꯄꯨꯗꯨꯅ ꯀꯩꯅꯥ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄ ꯃꯇꯝꯅꯤ ꯀꯥꯂꯦꯟ ꯊꯥꯒ ꯑꯣꯏꯕꯒ ꯅꯨꯡꯁꯥꯅ ꯌꯛ ꯂꯥꯎꯈꯠꯂꯛꯄ ꯃꯇꯝꯅꯤ ꯌꯥꯏꯔꯤꯃꯥ ꯃꯤꯇꯤꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯆꯤꯌꯔꯗꯨꯗ ꯃꯀꯣꯛ ꯉꯥꯊꯗꯨꯅ ꯐꯝꯂꯤ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨꯔꯦ ꯈꯪꯍꯧꯗꯅ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯝꯗꯩ ꯀꯧꯔꯛꯏ ꯃꯦ ꯑꯥꯏ ꯀꯃꯤꯡ ꯃꯦꯗꯥꯝ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯌꯥꯏꯔꯤꯃꯥ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯔꯤꯀꯤꯒ ꯅꯦꯟꯁꯤꯒ ꯑꯣꯏꯔꯝꯂꯦ ꯌꯥꯏꯔꯤꯃꯥ ꯉꯛꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯁꯤꯅ ꯄꯥꯎꯏꯒ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯒꯦ ꯅꯣꯏꯅꯤꯅ ꯄꯨꯂꯞꯀ ꯂꯥꯛꯂꯤꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏꯅꯤꯕꯨ ꯀꯥꯏꯗꯩ ꯀꯃꯥꯏꯅ ꯄꯨꯂꯛꯏꯅꯣ ꯆꯪꯂꯛꯑꯣ ꯐꯝꯂꯨ ꯂꯥꯛꯑꯣ ꯔꯤꯀꯤꯅ ꯅꯣꯛꯂꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯕꯅꯤꯗ ꯅꯦꯟꯁꯤꯒꯗꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯕꯅꯤ ꯌꯥꯏꯔꯤꯃꯥ ꯅꯦꯟꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯕꯨ ꯏꯃꯥꯒꯤ ꯄꯥꯎꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯩꯅꯁꯨ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯐꯔꯕ꯭ꯔꯣ ꯀꯝꯗꯧꯔꯒꯦ ꯅꯦꯟꯁꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯦꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯀꯣꯛꯇ ꯑꯄꯣꯝꯕ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯗꯣꯛꯇꯔꯅ ꯀꯣꯛ ꯍꯪꯒꯗꯕ ꯌꯥꯔꯔꯣꯏ ꯁꯔꯖꯔꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯒꯤ ꯁꯔꯖꯔꯤꯁꯨ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯏꯆꯦꯝꯁꯦ ꯌꯥꯏꯔꯤꯃꯥ ꯁꯥꯎꯔꯞ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯅꯦꯟꯁꯤ ꯅꯪꯗꯤ ꯉꯥꯎꯏꯅ ꯑꯗꯨꯛ ꯂꯨꯕ ꯊꯕꯛ ꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯍꯥꯏꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯏꯃꯥꯒꯤ ꯁꯔꯖꯔꯤꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕꯅꯣ ꯅꯦꯟꯁꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯂꯩꯌꯦ ꯄꯤꯁ ꯐꯥꯎꯟꯗꯦꯁꯟ ꯑꯅ ꯃꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5 ꯏꯃꯥ ꯂꯥꯌꯦꯡꯅꯕ ꯊꯥꯗꯕꯤꯕꯅꯦ ꯌꯥꯝ ꯐꯩ ꯃꯣꯏ ꯐꯥꯎꯟꯗꯔ ꯑꯗꯣ ꯃꯁꯥ ꯁꯣꯏꯅꯥꯏꯖꯔꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕ ꯃꯤꯅꯤ ꯌꯥꯏꯔꯤꯃꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣꯀꯦ ꯐꯔꯦ ꯏꯃꯥ ꯐꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯍꯔꯥꯎꯔꯦ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯏꯆꯦꯝꯁꯤꯅ ꯈꯔ ꯋꯥꯔꯧꯏ ꯔꯤꯀꯤꯗꯨ ꯃꯔꯛ ꯊꯠꯆꯜꯂꯛꯏ ꯌꯥꯔꯦꯗ ꯅꯪꯁꯨ ꯑꯉꯥꯡꯁꯤꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕꯤꯔꯦ ꯌꯥꯔꯦ ꯁꯥꯎꯔꯅꯨꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯂꯥꯛꯂꯕꯅꯤ ꯅꯪꯒꯤ ꯅꯇꯪ ꯄꯥꯡꯊꯔꯗꯕꯅꯤ ꯌꯥꯏꯔꯤꯃꯥ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅꯤ ꯂꯥꯛꯂꯦ ꯑꯩꯒꯤ ꯊꯕꯛ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯒꯦ ꯑꯗꯣ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯅꯦꯛꯁꯦ ꯈꯔ ꯃꯁꯥ ꯃꯎ ꯐꯕ ꯐꯥꯏꯠ ꯁ꯭ꯀꯤꯜ ꯂꯩꯕ ꯌꯥꯝ ꯁꯤꯡꯕ ꯃꯤꯑꯣꯏ ꯈꯔ ꯑꯩ ꯇꯨꯃꯤꯟꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯒ ꯃꯣꯏꯒ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯔꯣꯕꯔꯠꯄꯨ ꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯇꯨꯅ ꯏꯆꯦꯝꯆꯦ ꯍꯤꯔꯦꯝꯕꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ ꯔꯤꯀꯤ ꯐꯠ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯍꯧꯖꯤꯛꯁꯦ ꯄꯥꯕꯨꯡꯒꯤ ꯌꯨꯝ ꯑꯅꯤꯃꯛ ꯑꯃꯗꯤ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯑꯃꯗꯤ ꯁ꯭ꯀꯨꯜꯅꯆꯤꯡꯕꯁꯤꯡ ꯑꯁꯦ 24 hours ꯀꯣꯚꯔꯦꯖ ꯇꯧꯗꯧꯕ ꯀꯦꯃꯦꯔꯥ ꯐꯨꯇꯦꯖ ꯊꯦꯛꯄ ꯃꯊꯧ ꯇꯥꯔꯦ ꯌꯥꯏꯔꯤꯃꯥ ꯁꯠ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯗꯤ ꯌꯨꯝꯗ ꯈꯛꯅ CCTV ꯀꯦꯃꯦꯔꯥ ꯍꯥꯞꯇ꯭ꯔꯤꯁꯦ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯂꯣꯏ ꯍꯥꯞꯄꯤ ꯔꯤꯀꯤ ꯐꯠ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯨꯝꯁꯤꯡꯗꯁꯨ ꯐꯖꯅ ꯐꯤꯠ ꯇꯧꯁꯜꯂꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯔꯤꯚꯦꯟꯁꯀꯤ ꯊꯕꯛꯁꯦ ꯍꯧꯔꯗꯕꯅꯤꯅ ꯃꯣꯏꯁꯨ ꯁꯣꯏꯗꯅ ꯈꯨꯠꯍꯜꯂꯛꯀꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯌꯥꯏꯔꯤꯃꯥ ꯁꯠ ꯈꯨꯝꯂꯛꯏ ꯐꯔꯦ ꯉꯁꯤꯃꯛ ꯇꯧꯔꯁꯦ ꯑꯗꯣ ꯅꯪꯅ ꯈꯔ ꯍꯩꯁꯤꯡꯕ ꯊꯣꯛꯑꯦ CCTVꯒꯤ ꯋꯥꯐꯝꯗꯣ ꯅꯪꯅ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯅꯦꯟꯁꯦ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯁꯦ ꯏꯃꯥꯁꯨ ꯅꯥꯕ ꯐꯔꯦ ꯍꯥꯏꯔꯕꯅꯤꯅ
Nancy tapna khomlai. Ichemse leirage. Yairima amuk makha tarai. Adoreke migi matangduna kamdausiba. Kaide thine yam intelligent oiba mi pame. Khara miram naram khangba. Thabak tawbada hengo tawbada hedi pamde. Ricky sat hairei. Yaride nangso mido aina thokba thirage. Madugidama karisu matha saragana. Aina soidanaba thirage yarema. Ado hore nungdangse punna mukta phaminaraga kari plan tawba haibado hainarase. Asumna makoy ahumdu wari saba loikri. Ricky di hore laknage hairamlaga hankri. Aduga Nancy di Yairemagi manakta adum lehauri. Kai haiba nang langlenba nungsi haiba. Adugi ore nang na gimi oriba kai fafao singnariba dude. Robert asiwadu haiduna ahendu chairei. Ahendu langregi michang changduna kaifagi ngaksampai haibigi paudu Robert da kaifana tambadagi takibadagi Robert na manau nupada wahang paung tauri. Ahen tapna kamlai. Tacho ai tacho na halo haiba misu hatke. Phu haiba misu phuge. Tacho no taw haiba thaba khudimak ai loina ai gi ikhok thaksida hapchaduna tawjege. Adubu langlen bu sopigano. Robert fat hari. Nangai bu masakhang libana trahen. Ai di ai gi thajabada yelakpa miyoy amata hingna thamde haibase nangna sana gyan tadriba karigino. Nahan gi thodok aduda Yairemadu Dr. Kaifana injection amakha kapsinbagi chance to langlen haibe nurse pikanauduna yituna kaikibana cha. Aigi wade ma aigi lambide yetpa haukrabani. Mabu paramadi soidena tambigane. Ahen mayamba Robert ki wadu tabada makut lonaduna hairei. Tacho langlen do icham chamjabi angawni. Magi maran chibo Yairemagi family ga nangnarubagi maram oidoribra. Ai tacho na haiba khudingmak ai loi injage. Ai ima palaga wasak jane langlen budi sokpigano. Robert khangna no ei aduga hairei. Karigino ahen nangna asuk yamna nathamoi pikthariba dubo. Nate langlen haiba nupi macha dubo kayam magul leibino. Nangna aduga yamna nusiririba dubo. Nang aigi lambi sida tingkhang oirakadori. Aigi weakness oirakadori. Sengna hayo nang langlen bu kanthatpa haujiksu pamlibra. Ahen tapna kamlai. Tacho ai langlen da karisu haibasu leitri. Ai su haire. Ai di supnadagi mabu nungsijaba khaktane. Mahak masasu khangba leite. Ai tasengna langlen bu nungsirure. Tacho mahakta di sokpigano. Robert mamit paina ahen bu yingduna hairei. Adude nang aina nangonda option ani pigani. Masigi manungda nang ama khangadabani. Ahen lang takna na mayambada hanglai. Haibiyo tacho nanabu kari tawjo haibano. Robert chat hairei. Ngaiko ai tapna haigi munata. Aina haigadori wafam ase. But you have to choose only one option from these two. My first option karigumba nangna langin bung shiraba. Ma boy khagi michangda lehenaba nangna honaba. Natragana matungda yelaktanaba nakhutmakna langlin bhatpa. Mayambana hairakliba wadu tabada ahendu magi makoktu ngawkhri mamittagi mapi tarakle tapna hairei. Animag amta ngamjari tacho nanawbu mikopsimaktada hatpiro. Aina langlinda aigi fatabasingado khanganduna aibu punchigi mahakna tukachana hingbasu ngamlai. Aduga aigi nuksiribi mahakbu ikochina hatpagi thaunasu laite. Ai ithanta sidokhibadi ngamgani tacho. Robert khakna nokladuna hairei. Hai aigi inausidi nungsibida ngawredana. Phare langlen bo aina thabirage nangidamak lawsilasi. Aduga aina haidoriba wase munnata. Yairemabu hek hatokibade ai pamdri. Maramde ai mana wana chakna lenbadu yengba pamle. Aduna ahanba plan Yairemagi mama mapabu nangna hatkadabani. Adusu makoida sathina makok sahanduna kochen chelhalaba matung. Mathangda Yairemaga nungsinaba nupala leiba haina ama leibani. Madu soidana Yairemagi imungda khudongthiba thoklabadi chongthorakani. Mahaksu hatkani. Aduga iroi loibaga Yairemabu soidana ikhutmakna hatkani.
Masi taraknaba poti nangna singgadabani. Hek ngamdraba. Langlenbuna mangmaktada aina hatkane. Asi hairaga Roberto yam sathiba minok ama noglai. Ahen toiba khangprek khangla lawi. Nate, ay ngamla. Mati tati tawbigano. Langlen. Nokuljan namadi sitaldo gari da tumliba humangna pumcho chotlaba ahen toibabu masa nomduna haudoi. Nokuljan ahen gi masadu nomladuna. Ahen. Tabro nangbo ichabu kaidorage. Ahen toiba gyan lakle. Chummi mahakna lairibadu magi kar manungdani. Magi sar Nokuljan namade sitalna laikromba changtribadu karda phamduna ngaiduna laibada mahak ngayak oitharure. Masadu humangna su pumcho chole. Mapi su tabai mamaidu chole. Ahen toiba tapna haire. Saroi laikromba loibiraba. Yarne chalese kakatpiro. Sital tapna haire. Haima, ichadi onthok nungaina tumliraba malene. Sese, ising sitak chelu. Asi hairaga sitalna ising bottle ama pisili. Ahen ising du lauduna gar thakchili. Aduga kar maninga famliba ahan aniduda haifit yenglaga magi phone text ama sat iraga thakre. Madu loirabada ahena card thauraduna ahan aniduna maningda tongduna gari mamai lirakli. Kar manungda sintoibadu mama se sitalda call tawre. Sitan phone du phat pai khale. Icha sana kaidorage. Sintoiba phat haire. Imase kailerino. Oh, imase nang pabunga loinena laikrumba chalubane. Hale lambida laye. Sintoiba phat haire. Kanana kar thaurino pabung naroi mase. Sital sat khamlai. Nate nayam bahaidura namana bahaidura. Nang na chemchi yere mage staff ahen thoibane. Mahak na pobituna chatlibane. Sintoiba su hanglai. Oh, ahen thoiba haise khoigi jewelry house ki anoba manager lura imase. Sital su dum khamlai. Hoi, mane. Ado pare. Horen yum yoraga imase amuk tawraklagi ko ichasana. Nokuljan nokladuna haire. Kadai mamase ai mukta payauge. Asi hairaga magi sija sitaldagi phone du lawi. Ipagi Sintoiba tapna. Pabon, Nokuljan nai. Ai icha tom tinche nuksine. Ichagi saktam uraktrise kuireda. Sintoiba sat khamlai. Pabon, ai horen video call tawrake ko. Nokuljan nokladuna haire. Ipagi Sintoiba, ipagi pungningse, ichagi khonjel tabada onthokna nuksikhreda. Nache yairi mase, maraiba yam thijarabani. Nachem sibu lona taro ko. Ima pabungdi sonjelakle. Nachegi mayokta thabak torakano. Nanglam henganu koi pagi bungo. Sintoiba sat haire. As, pabon, ai bongang machagi type aduisaru pabon, langlendo khara yingsinbyo. Pabung hoi ichemchi hoina. Masu maraiba yam thijarabani. Nokuljan tapna haire. Hoi, yingsilira karigi yingsiloiduno. Sital phone du fat munlaga haire. Ho nangna training loibagane langlengil hongthokpiradabani. Imasina. Sintoiba ikairaduna haire. Imasia noisimaba. Nokuljan chat haire. Yare. Ichado ikai khaniko tumi leiro sija. Asi hairaga Nokuljan sital nokminei. Ahen chungangnari badu pomna maktari bani. Mahak khangle madudi yeri magi mapa Sintoibaga langlengi nukshinei haibase. Sanari bawai karada phaba ngamle. Amuk hena yeri magi family du ahena singna bahorakle. Ikhang khangaudana ngarian ching haigalakpa mafam duwaida masak khangdaba nupa kharana ahena thawrakliba car du khamle. Ahen du hek car dagi kumthabaga miyoi singduna phuba hokre. Tauriba mawang aduda Nokuljan amadi sitalsu kumlaktuna khamge tarakpani. Adubu phatraba miyoi singduna mamai mamit punchinkre. Mama si mapabungna tumina laikibaduda Sintoiba call du kaklaga hanjin tawsilai. Ngaihak leraga Sintoibagi call du satlawna mama si sitalgi phone dagi masak khangdaba nupa mana hairakpani. Hello? Sintoiba khon kalap. Kanana phone varise imase oidi. Napaduna sat are. Hey, wangangano mundata. Noigi manager ahen thoibaga loinana nangi ma pabung khoigi khota lere. Nama pabung amade noi manager gi thawai kaninglabade
ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯊꯥꯔꯤꯕ ꯃꯐꯝ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 5 ꯊꯤꯜꯂꯛꯀꯗꯕꯅꯤ꯫ ꯋꯥ ꯂꯣꯏꯔꯦ, ꯀꯥꯟꯅꯔꯣꯏ, ꯅꯣꯏꯅ ꯁꯦꯝꯁꯤꯒ, ꯊꯝꯃꯦ꯫ ꯑꯁꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯣꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯆꯦꯝꯁꯤꯗ ꯄꯥꯎ ꯍꯥꯏꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕ ꯃꯌꯥꯝꯕ ꯂꯂꯩꯕꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯕ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯂꯂꯩꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯂꯩꯕꯁꯨ ꯀꯣꯜ ꯁꯠ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯍꯦꯛ ꯄꯥꯏꯕꯒ ꯁꯤꯟꯊꯣꯏꯕ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯂꯂꯩꯕ, ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯗꯣ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯒꯤ ꯗꯤꯃꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯨꯋꯦꯂꯔꯤ ꯍꯥꯎꯁꯀꯤ ꯃꯦꯅꯦꯖꯔ ꯑꯍꯦꯟꯊꯣꯏꯕꯒ ꯂꯣꯏꯅꯅ ꯐꯥꯈ꯭ꯔꯦ꯫ ꯐꯣꯟꯁꯨ ꯄꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯣꯏꯗꯣ ꯀꯩꯅꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯜꯂꯛꯄꯗꯅꯦ꯫ ꯗꯥ ꯂꯂꯩꯕ, ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ"꯫